ꯍꯩꯅꯧꯁꯦ ꯂꯣꯏꯅꯃꯛ ꯃꯨꯜꯂꯒ ꯂꯩꯔꯝꯃꯦ ꯑꯩꯅ ꯍꯦꯛꯄꯅꯤ ꯕꯥꯇꯤꯟ ꯑꯃ ꯍꯩꯅꯧ ꯃꯈꯜ ꯌꯥꯝꯃꯤ ꯑꯩꯅ ꯍꯦꯛꯏꯁꯦ ꯊꯥꯕꯨ ꯊꯥꯖꯤꯜꯂꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯩ ꯆꯥꯕ ꯐꯪꯒꯅꯤ ꯃꯌꯥꯝ ꯍꯤꯡꯒꯣꯜ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯨꯊꯥꯗ ꯊꯥꯖꯤꯟꯁꯤ ꯃꯌꯥꯝ ꯉꯁꯤ ꯗꯦꯠ 30 ꯖꯨꯟ 2025ꯅꯤ ꯁꯤ ꯄꯥꯝꯕꯤ ꯑꯋꯥꯡꯕꯗꯒꯤ ꯍꯦꯛꯄꯅꯤ ꯍꯩꯅꯧ ꯍꯦꯛꯀꯦ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯁꯤ ꯑꯃ ꯃꯨꯜꯂꯦ ꯁꯤꯁꯦ ꯍꯩꯅꯧꯅꯤ ꯃꯨꯜꯂꯦ ꯇꯣ ꯍꯥꯎꯇꯦ ꯇꯧꯁꯟꯗꯧꯔꯕꯅꯤ ꯐꯖꯗ꯭ꯔꯣ ꯃꯆꯨꯁꯦ ꯁꯤꯅ ꯍꯩꯅꯧꯅꯤ ꯃꯔꯨꯅ ꯆꯥꯎꯕ ꯃꯇꯣꯡꯅ ꯈꯤꯇꯪ ꯌꯥꯎꯕꯗꯨꯅꯤ ꯁꯤꯁꯦ ꯕꯥꯇꯤꯟ ꯇꯪꯈꯥꯏꯃꯨꯛꯇꯤ ꯍꯦꯛꯆꯜꯂꯦ ꯑꯇꯩꯗꯤ ꯈꯔ ꯁꯪꯉꯤ ꯁꯤ ꯍꯩꯅꯧ ꯉꯥꯛꯇꯅꯤ ꯐꯖꯅ ꯄꯥꯟꯕꯅꯤ ꯑꯃ ꯃꯨꯜꯂꯦ ꯍꯦꯛꯀꯦ ꯍꯦꯛꯄꯁꯨ ꯅꯨꯡꯉꯥꯏ ꯊꯥꯕꯨ ꯊꯥꯖꯤꯜꯂꯗꯤ ꯃꯍꯩ ꯑꯗꯨꯝ ꯆꯥꯕ ꯐꯪꯕꯅꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤ ꯍꯦꯛꯄꯗ ꯇꯥꯔꯒ ꯀꯥꯏꯕꯅꯤ ꯑꯩ ꯍꯥꯎꯇꯦ ꯇꯧꯁꯟꯒꯦ ꯍꯧꯖꯤꯛ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯇꯤꯟ ꯑꯃꯠꯇ ꯆꯥꯗꯦ ꯆꯥ ꯌꯦꯡꯒꯦ ꯇꯤꯟ ꯑꯃꯠꯇ ꯆꯥꯗꯦ ꯃꯍꯥꯎꯗꯤ ꯐꯖꯅ ꯂꯩꯔꯦꯍꯦ ꯍꯥꯎꯇꯦ